Minister MLA Singh Yum Mei Thabada Chennabani HAIDUNA PHARIBA ASIGUMNA Meecham Meeyam Yum Mei Thabada Chennaba Shing Phaduna Cheirak Piyu HAIBA YAONA TONGANBA demand kayada ngarang relief camp ta LEIRIBA Singna WABAGAI LAMKHAI KEITHEL da WAKAT MEEPHAM CHATHAKHRE WAKAT MEEPHAM aduda WABAGAI Yangbi High School Sanatombi High School Keirak Lamjau Primary High School amadi Langmaidong Girls High School da hangba relief camp sing da changjafam loduna LEIRIBA Singna saruk yakhi Khongjang aduga mari leinana mapattagi lanjel laklaga relief camp ta leiribi NGARANG kobi amana hai lan asi loishinna ba hotnabada center amasung state lengakna paikhat legliba khongthang sing asi miyamna penadre jakorador massacre na maram oiraga penadraba miyamna minister MLA Singh yumda akai atoi khara thokhan gamari leinana miyoi kaya fabada lengakna thawai yauriba asigumna Meecham Meeyam gi yum lising kaya mai thakiba adum amadi lupa crore kaya romgi poche Mangta Khankiba aduda Chennaba kuki khulai paibasing adusu Phaduna logi matung inna Cheirak Piyu relief camp ta LEIRIBA Sing mafam sing asida makatana leiba pamdre lengakna saba prefabricated home sing dasu leiba pamdre maram aduna relief camp ta changjafam loduna LEIRIBA Sing masa gi yumda athubada hanjan hanbiyu hainasu mahakna makatana phongdokke wakat mifam aduga mari Wakat mifam aduda India gi proxy war khudakta lepu relief camp ta LEIRIBA Sing masa gi yumda hanjel halu lan asi athubada loshil halu haibana chinba wahai kaya thaba placard sing so sizinakhi Akoi gi punsi se kari no akoi si ku krong akoi si ba akoi mi na tabra akoi si mi ne akoi na moi na hingi ba punsi ko in ko akoi atumai na hingi ne akoi si yum da lai na i patam da di yo no yo moi na su tara ha ma sa ro si hingi ka tam ri ko punsi ko akoi pa me barat ki ning tambalai ba amati manung da lai ba nagari ke hai ba gi hak ko akoi ngasi kari phangi ge asuk mitang mithai nai ba Koki militan sing na tawra pa thawo ko na moy na lep ta na yenga ga leiba akoi gi ibung ipa kun nga ko sing khana na taw na moy na pha ba kun ba sigom ba thawong ja suk ya ning te Manipur sarkar tu ya ning te India sarkar tu ya ning te akoi yam pendre akoi